Eranng asiga mari leina kugi Supreme Court na pikiba yathang ama tongan pauchi singdi yauri walampa pauchi da yauri basi Manipur gi langi wathuk singi case tarama thui investigation chathariba CBI da Supreme Court na status report pikhalak na bakhan kre haidna yauri aduga union amasung Manipur lengang na justice gita matter na luchingba committee na pirakpa recommendation sing thabakta uthong na basu Supreme Court na direction pikre haidna su yauri aduga nawal thodang pauchi da su CBI na lokotba case ki status report chayol ani gi manunga pikhalak na bakhan kre haidna su yauri aduga ponapa pauchi da su Manipur Eranng Supreme Court na CBI ge status report koukhre akhoi panel report chanhanaba khan kre habna chumbo wa akhoi yauri Manipur gi tholi Eranng asiga mari lainana haibadare CM ki ba akhoi justice kita medal na luchumbo committee na pikhalak par recommendation sing asi thabakta onthok na haibadare masi tangladuna su lakone haibadare masi athuma matamda thabakta onthok na bi wafam amasu Supreme Court na fondorokli oja masi kamaina yengba Supreme Court na CBI na lokoliba casing asi athu matamda serial ani gi manungda mukoi status report ama pikhalak na pakhang lisi oja kamai ning bi masi matang sini kogi investigation gi part si India da dum khara tappe hai ta agi case am na yamba du golon na CBI amati NIA lai ba case me am si am ya mi du golon na mukoi da su mukoi gi constant me am ma problem me am mukoi da su soidana nei thengali hai ta aduda adum orga su ekoi da ujik lai ba casing mayam ching si he kuina matam sangat padagi se kudam moina fake encounter gi case mayam mo Manipuri lai gi do julu losin da nei sumai to dana CBI na bo na tale na yo pai gi ba casing se masigi si kamai to ge miyam na khangni ba mayam kari ona to ge ha bi gi chap cha ba ama khangda adu khangda du khangan na boi da mutta ekhoina pami ba haitare justice tu phangan da boi da mutta tor pada apex court ma lei bo no Supreme Court na directives ayama piri matam loina armed forces special power act issue Supreme Court na guideline chemaga simana sadaga da bani haba protocol me am thami adu loina na hojik su court na he kaudraga di kaupko da una tathawa da he tawi aduna apex court na Honorable Supreme Court na koraiba directives tu whisky manungda pagi case status report piro haiba sigi wapam se lak pasiam na puning thoni ai oi da thuba matam na pirakanda national justice asumba se mayam da phanan bai pasiam tangai phade aduna masi tawdawa adra amani maram aduna athuba matam da pagi CBI na masi sa soidana pikhalakta tardi court ki contempt of court haidana court ki yathan indabagi mukhoy phangani na soidana